Adom, Prithivida khwaidagi shakti leiraba fighter jet mangagi maramda khangba pamlagadi khadrak madrak haiba channel asida ngihatang koithok pirau ahanbada lobirasi Lockheed Martin Boeing F-22 Raptor hariba fighter jet asi United States na sabani magi sit amakak pali amadi engine ani pali magi tawba ngamba hairagadi leithak lekha animak attack tawduna mathau fazana pangthokpa ngammi masi air superiority fighter makhal amani amadi masibu manufacture tawkibana Lockheed Martin Aeronautic Boeing Defense Space and Security nani fighter jet asibu ihan hana paiba hokibasi 7 September 1997 haibadi ngasidagi chahi 17 ki mamangdani masibu introduction tawkibana 15 December 2005 sahi asidani produce tawkibana 1996 dagi 2011 fawani magi yangbagi sang asi 2414 km/h ni hairi masigi nongthaki gunda asi 5th generation gi fighter jet amani magi fuel capacity na 8200 kg ni amadi masigi fighter jet asi hojik fawada 195 puthokre amadi United States Air Force khaktana sijinnabasu oi magi mamalna US dollar da 350 million ni sinadi adum mathau tawa tawani natra Vishal bomb asina tingbasing asi kaya ama puduna chatpa yawa amadi Prithvi da khwaidagi sathiba fighter jet amasuni aduga magi yamna sathiba amasu lei madudi ground da leiba radar amadi enemy singi fighter jet chingnasu detect tawba ngamde maram asina yengnaba singi lamda tumina paisinduna attack tawbasu ngammi amadi fighter jet asigi arumbana 19700 kg ni asigumba magi tawba ngamba kaya asina malem pumbada khwaidagi mathau tawba amade minasu yamna pamnaba yamnasu sathiba fighter jet ama oiri Eurofighter Typhoon haina khangnaba fighter jet asi 27 March 1994 da ihan hana paikhi aduga multi-role fighter air superiority fighter su oiba fighter jet amane masibu manufacture tawkibana Eurofighter Jackflugjoy GmbH hariba sinane aduga mana masi engine ani su pali introduction tawkibana 4 August 2003 dani amadi produce tawkibana 1994 hariba sahi asidani 2023 November fawbada fighter jet asi 592 sakre develop tawkibana British Aerospace EAP nani masibu sijinariba Air Force kharadang pallabada Royal Air Force German Air Force Italian Air Force Spanish Air Force and Space Force hariba singasinani amadi magi fuel capacity na 1000 liter ni aduga amana masi 4.5 generation gi fighter jet amani su hairi magi tawba ngamba hairagadi air to air air to ground attack tawba ngamba amadi masi seat ani su pali fighter jet asigi body asi 15% khaktamak steel ni ataina carbon fiber na oi masina maram oiraga radar singna detect tawba ngamde masigi top speed hairagadi 2125 km/h ni masi missile amadi bomb na chingma kaya ama uduna chatpa ngamba fighter jet amasuni Dassault Rafale asi multi-role fighter amani masibu sakibana France nani amadi manufacture tawkibana Dassault Aviation hariba asinani Rafale A asi 4 July 1986 da ihan hana paikhi amadi Rafale C na 19 May 1991 da ihan hana paikhi introduction tawkibana 18 May 2001 dani amadi masibu sinariba Air Force kharadang pallabada French Air and Space Force French Navy Egyptian Air Force amadi aikhoigi India gi Air Force nani aduga Dassault Rafale asi 2023 fawbada 259 sakre magi engine ani pali Rafale C amadi Rafale M ani CD single seat pali aduga Rafale B gi oinadi seat ani pali magi maximum speed na 1912 km/h ni magi weight na 9979 kg ni masida khwaidagi advanced oiraba electronic scanning radar yauri masi 3D mapping tawduna real time da yeknabagi location khangdokpa ngamba fighter jet amane armament 30 mm gi M791 gi auto cannon 125 rounds missile da air to air air to ground air to surface
amasung nuclear missile puduna chatpa ngami. Masigi advanced navigation system na target pu yamna laplingaida aim tawduna thukaiba ngami. Maram asina fighter jet asibu malemgi sathiraba fighter jet singi manungda amani haribani. Amadi Rafale gi radar system na sakti leiraba fighter jet singbu jam tawduna lehenbasu ngami. Magi price na US dollar da 4.5 billion ni. Masi 4.5 generation gi fighter jet amasuni. MC Donald Dogs F-15 Eagle asi air superiority fighter jet amani. Masibu sakibana United States nani. Amadi manufacture tawkibana MC Donald Dogs Boeing Defense Space and Security nani. Masi 27 July 1972 haibadi masidagi chahi yankai mathoi mamangda ihan hana paiba hoki. Aduga masigi introduction na 9 January 1976 tani. Fighter jet asibu sijanaribana United States Air Force, Japan Air Self-Defense Force, Royal Saudi Air Force amadi Israel Air Force nani. Produce tawkibana 1972 dagi 1997 faubani. Number of build na punna punsinlaga 1190 ani. Masi engine ani pali aduga seat ani su pali. Magi range na 4815 km ni. Top speed na 3087 km per hour ni. Magi body weight na 20,410 kg ni. Masi 4th generation gi fighter jet amasuni. Magi tawba ngamba hairagadi weather khudimakta mathau ningthina pangthokpa ngami. Amadi missile na chingba sathiraba weapons kaya puduna chatpa sungami. Amadi magi length na 19.43 meter ni. Height na 5.64 meter ni. Empty weight na 12,701 kg ni. Aduga fuel capacity na 6,103 kg ni. Armament da 1x20 mm M61A1 Vulcan 6 barrel rotary cannon 940 rounds ni. Missile na 4XM7 Sparrow 4XM9 Sidewinder amadi 8XM120 Amram ni. Boeing FA-18E F Super Hornet haina khangnaba fighter jet asi carrier based multi-role fighter jet amani. Masi United States na sabani. Amadi manufacture tawkibana MC Donald Dockets 1995 tagina 1997 fawada Boeing Defense Space and Security 1997 dagina present time fawada ni. First flight na 29 November 1995 ngasidagi chahi 19 gi mamangdani. Introduction tawkibana 1999 dani. Amadi masibu siyanaba Air Force khara pallabada Kuwait Air Force, Royal Australian Air Force amadi United States Navy singnani. Magi engine ani pali aduga seat amakak pali. Masi 2020 April fawbagi oina number of build asi 632 ni. Hairi aduga yamna interesting oiriba amana masigi fighter jet asi 20 mm M61A2 rotary cannon amadi air to air missile, air to surface missile amasung bomb na chingbasing puduna chatpa ngami. Masi maximum speed ta 1915 km per hour ni. Masina 2346 km fawba cover tawunami. Magi price na US dollar da 67.4 million ni. Aduga masi 4th generation gi fighter jet amasuni. Magi fuel capacity na 6,667 kg ni. Aduga magi length na 18.31 meter ni. Empty weight na 14,552 kg lummi. Ngasigi video asi matang asida loisilage. Video asibu nungairagadi like, subscribe, share, comment tobiramo. Aina haijaribasin asida soikiba, lankiba amadi watlhauba yauragasu commenta adum haibirau. Semdokchanabagi tanja adu pibiyu.